ꯊꯧꯔꯝ ꯇꯥꯕꯤꯔꯝꯂꯤꯕꯁꯤꯡꯕꯨ ꯊꯣꯛꯆꯣꯝ ꯄꯨꯁꯄꯔꯥꯅꯤꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯊꯝꯖꯔꯤ ꯐꯨꯡꯒꯥꯋꯥꯔꯤ꯫ ꯉꯁꯤ ꯂꯤꯖꯒꯗꯧꯔꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤ ꯑꯣꯏꯅꯥꯝ ꯕꯣꯒꯦꯁ꯭ꯋꯔꯅ ꯈꯣꯝꯖꯤꯟꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯅ ꯐꯣꯡꯕꯤꯕ ꯃꯅꯤꯄꯨꯔꯤ ꯂꯣꯛ ꯁꯥꯍꯤꯇ꯭ꯌ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗꯒꯤꯅꯤ꯫ ꯉꯁꯤ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯅ ꯄꯨꯔꯤꯕꯤ ꯄꯨꯔꯤꯕ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯄꯨꯔꯤꯕꯤ ꯀꯧꯕꯤ ꯑꯃꯒ ꯃꯧꯄ꯭ꯋꯥ ꯄꯨꯔꯤꯕ ꯀꯧꯕ ꯑꯃꯒ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃꯒ ꯄꯣꯛꯂꯝꯂꯒ ꯃꯄꯨꯔꯣꯏꯕ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯍꯨꯝ ꯑꯁꯤꯕꯨ ꯌꯣꯛ ꯊꯥꯛꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯐꯧꯁꯨꯈꯣꯡ ꯆꯪꯗꯨꯅ ꯆꯒꯦꯝ ꯈꯔ ꯍꯦꯛ ꯂꯧꯖꯔꯛꯏ, ꯅꯣꯡꯃꯅ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯍꯦꯛ ꯐꯥꯔꯨꯔꯒ, ꯅꯣꯡꯃꯅ ꯆꯤꯡꯗ ꯀꯥꯔꯒ ꯁꯤꯡ ꯆꯟꯖ ꯇꯧꯗꯨꯅ ꯃꯆꯥ ꯑꯍꯨꯝ ꯊꯥꯛꯂꯛꯄꯗ ꯃꯃꯩꯗ ꯌꯥꯝꯅ ꯋꯥꯔꯗꯨꯅ ꯆꯥꯕ ꯃꯆꯦꯠ ꯁꯦꯠꯄ ꯃꯆꯦꯠ ꯃꯅꯤꯡ ꯊꯨꯡꯗꯅ ꯂꯩꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯃꯆꯥꯁꯤꯡ ꯊꯥꯛꯏ꯫ ꯅꯣꯡꯃꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯤꯅ ꯃꯆꯥ ꯊꯥꯛꯄꯗ ꯈꯣꯝꯅꯧꯕꯤꯒ ꯑꯣꯏꯕꯅꯦ ꯋꯥꯔꯗꯨꯅ ꯑꯇꯣꯞꯄ ꯃꯕꯨꯛ ꯊꯥꯛꯄꯤꯕ ꯉꯝꯒꯗꯕ ꯅꯤꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯒꯦ ꯈꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯋꯥꯈꯜ ꯇꯧꯔꯛꯂꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯅꯤꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯊꯣꯛꯈꯤ꯫ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯅ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄ ꯃꯇꯝ ꯌꯧꯔꯕ ꯐꯥꯎꯕꯗ ꯏꯃꯥꯗꯤ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯃꯃꯥꯗꯨꯅꯗꯤ ꯏꯍꯟ ꯍꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯅ "ꯏꯃꯥ ꯏꯃꯥ, ꯏꯃꯥ ꯅꯪꯗꯤ ꯂꯥꯛꯇ꯭ꯔꯦꯗꯀꯣ" ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯟꯖꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯍꯨꯝ ꯑꯁꯤꯅ ꯃꯃꯥ ꯀꯧꯗꯨꯅ ꯀꯞꯄ ꯃꯈꯣꯜ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯇꯥꯔꯗꯨꯅ "ꯐꯔꯦꯗ, ꯉꯁꯤꯗꯤ ꯏꯆꯤꯟꯖꯥꯛ ꯂꯩꯇ꯭ꯔꯦ, ꯀꯗꯥꯏꯗ ꯆꯠꯂꯒ ꯊꯤꯔꯨꯁꯤꯒꯦ ꯈꯟꯕꯕꯨ ꯂꯩꯔꯦꯗꯅ, ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯃꯥ ꯁꯥꯔꯗꯨꯅ ꯊꯣꯡꯗ ꯊꯤꯜꯂꯨꯔꯒꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯇꯨꯅ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ ꯂꯥꯛꯂꯦ, ꯊꯣꯡ ꯍꯥꯡꯉꯣ" ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯃꯛꯀꯤ ꯈꯣꯟꯖꯦꯜ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯧꯄ꯭ꯋꯥ ꯄꯨꯔꯥꯕꯅ "ꯏꯆꯦ, ꯏꯆꯦ, ꯏꯃꯥ ꯂꯥꯛꯂꯦ, ꯊꯣꯡ ꯍꯥꯡꯉꯣ" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯟꯅ ꯇꯛꯅꯔꯝꯃꯤ꯫ ꯃꯆꯦꯝ ꯄꯨꯔꯤꯕꯤꯅ ꯃꯃꯥꯒꯤ ꯃꯈꯣꯜ ꯃꯥꯟꯗ꯭ꯔꯗꯨꯅ "ꯄꯂꯦꯝ ꯏꯃꯥꯒꯤ ꯃꯈꯣꯜ ꯃꯥꯟꯗꯦ, ꯊꯣꯡ ꯍꯥꯡꯕ ꯉꯝꯗꯣꯏ" ꯑꯁꯨꯝꯅ ꯈꯨꯝꯃꯤ꯫ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯗꯨꯁꯨ ꯀꯞꯁꯤꯜꯂꯛꯏ꯫ ꯃꯧꯄ꯭ꯋꯥꯗꯨꯅ ꯃꯔꯣꯜ ꯑꯃ "ꯏꯃꯥ ꯂꯥꯛꯂꯦ ꯏꯆꯦ, ꯊꯣꯡ ꯍꯥꯡꯉꯣ ꯂꯥꯛꯑꯣ" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯕꯗ ꯍꯤꯡꯆꯥꯕꯤꯗꯨꯅ "ꯏꯃꯥ ꯂꯥꯛꯂꯦꯅꯦ ꯏꯆꯥꯁꯥ, ꯊꯣꯡ ꯍꯥꯡꯉꯣ, ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯈꯣꯏꯕꯣ" ꯑꯁꯨꯝꯅ ꯇꯣꯏꯅ ꯂꯥꯎꯔꯛꯂꯕꯗ ꯃꯆꯦ ꯑꯍꯜ ꯑꯗꯨꯅꯗꯤ ꯃꯃꯥ ꯅꯠꯇꯦ ꯈꯪꯂꯗꯨꯅ ꯊꯣꯡ ꯑꯗꯨ ꯁꯨꯛꯍꯥꯡ ꯍꯦꯛ ꯍꯥꯡꯂꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯧꯄ꯭ꯋꯥꯅ ꯀꯟꯅ ꯇꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯆꯦꯅ ꯊꯣꯡꯒꯤ ꯅꯥꯇꯩ ꯈꯖꯤꯛꯇꯪ ꯀꯥꯡꯗꯨꯅ ꯍꯦꯛ ꯌꯦꯡꯒꯦ ꯇꯧꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯈꯪꯅꯝ ꯍꯦꯛ ꯅꯝꯊꯦꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯆꯦ ꯑꯗꯨꯅ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯃꯧꯄ꯭ꯋꯥꯕꯨ ꯅꯥꯀꯟꯗ ꯊꯩꯗꯨꯅ ꯊꯝꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯃꯧꯄ꯭ꯋꯥꯅꯗꯤ ꯈꯪꯗꯕꯅꯤꯅ "ꯏꯃꯥ, ꯀꯩ ꯂꯩꯔꯛꯏ? ꯉꯥꯃꯣꯛ ꯂꯩꯔꯛꯄ꯭ꯔꯥ?" ꯑꯁꯨꯝꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯦ ꯑꯗꯨꯅ "ꯍꯥꯏ" ꯍꯥꯏꯔꯒ ꯃꯧꯄ꯭ꯋꯥ ꯑꯗꯨꯒꯤ ꯃꯆꯤꯟ ꯃꯦꯟꯕ ꯂꯥꯛꯅꯔꯤꯉꯩꯗ ꯑꯄꯤꯛꯄ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯅ ꯀꯞꯂꯤꯕꯗꯨ ꯇꯥꯞ ꯍꯦꯛ ꯂꯧꯔꯒ ꯃꯇꯝꯕꯥꯛꯇ ꯄꯝꯂꯦ꯫ ꯑꯗꯨꯒ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯃꯈꯧꯖꯦꯡ ꯃꯦꯠꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ "ꯉꯁꯤꯗꯤ ꯏꯃꯥꯗꯤ ꯀꯔꯤꯃꯠꯇ ꯂꯩꯔꯛꯇ꯭ꯔꯦ, ꯄꯣꯠꯁꯨ ꯁꯤꯠꯇꯦ, ꯇꯨꯝꯂꯔꯣ ꯇꯨꯝꯂꯔꯣ" ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯝꯕꯥꯛꯇꯒꯤ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯗꯨ ꯃꯈꯨꯠ ꯑꯗු ꯊꯨꯗꯦꯛꯂꯒ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯁꯥꯏꯕ ꯆꯥꯕ ꯍꯧꯔꯛꯏ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯁꯥꯏꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯄꯨꯔꯥꯕꯅ "ꯏꯃꯥ, ꯅꯪꯗꯤ ꯀꯔꯤ ꯀꯔꯤ ꯆꯥꯏ? ꯑꯩꯁꯨ ꯆꯥꯒꯦ, ꯈꯔ ꯄꯤꯌꯨ" ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ "ꯀꯔꯤ ꯑꯉꯥꯡꯅꯣ, ꯃꯊꯤꯕꯣꯡ ꯊꯣꯛꯅꯁꯨ ꯂꯥꯎꯈ꯭ꯔꯦ,
ꯊꯝꯕꯧ ꯃꯇꯦꯛ ꯑꯃꯇꯪ ꯆꯥꯕꯁꯤꯐꯥꯎ ꯍꯦꯛ ꯌꯦꯡꯁꯜꯂꯦꯕ ꯁꯦ ꯆꯥꯔꯣꯁꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯉꯥꯡꯒꯤ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯃꯇꯦꯛ ꯑꯃ ꯍꯦꯛ ꯂꯪꯊꯣꯔꯛꯏ ꯃꯆꯦꯝ ꯄꯨꯔꯤꯕꯤꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯧꯄ꯭ꯋꯥꯗ ꯆꯥꯗꯅꯕ ꯃꯈꯨꯠ ꯌꯩꯊꯈ꯭ꯔꯦ ꯑꯗꯨꯒ ꯐꯛꯂꯥꯡ ꯃꯌꯥꯗ ꯅꯞꯁꯤꯟꯗꯨꯅ ꯇꯨꯝꯕ ꯃꯥꯅꯕ ꯊꯧꯔꯥꯡꯖꯔꯤ ꯃꯩ ꯃꯨꯊꯠꯂꯛꯂꯦ ꯍꯤꯡꯆꯥꯕꯤꯅ ꯑꯉꯥꯡ ꯑꯗꯨ ꯆꯥꯔꯤꯉꯩꯗ ꯃꯆꯦꯝ ꯄꯨꯔꯤꯕꯤꯅ ꯅꯥꯁꯣꯟ ꯊꯣꯛꯍꯟꯗꯅ ꯐꯛꯂꯥꯡ ꯑꯗꯨ ꯍꯣꯒꯥꯏꯔꯒ ꯃꯧꯄ꯭ꯋꯥ ꯄꯨꯗꯨꯅ ꯂꯤꯊꯣꯛꯂꯒ ꯆꯦꯟꯈ꯭ꯔꯦ ꯊꯪꯅꯕ ꯌꯨꯝꯗ ꯆꯦꯜꯂꯛꯇꯨꯅ ꯊꯣꯡ ꯍꯥꯡꯕꯤꯌꯨ ꯍꯥꯏꯔꯒ ꯌꯨꯝꯊꯪꯅꯕ ꯑꯗꯨꯅꯁꯨ ꯄꯨꯔꯤꯕꯤꯕꯨ ꯎꯕꯒ ꯀꯔꯤ ꯇꯧꯔꯦ ꯅꯃꯥ ꯂꯥꯛꯇ꯭ꯔꯕꯔꯥ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯄꯨꯔꯤꯕꯤꯅ ꯏꯃꯥꯗꯣ ꯉꯁꯤꯗꯤ ꯂꯥꯛꯇ꯭ꯔꯦ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯏꯃꯥ ꯁꯥꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯑꯒ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯗꯨꯁꯨ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯇꯨꯝꯁꯤꯟꯅꯕ ꯁꯥꯔꯒ ꯐꯛꯂꯥꯡ ꯍꯣꯒꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯆꯦꯟꯊꯣꯔꯛꯏꯅꯤ ꯑꯩꯈꯣꯏꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯒ ꯃꯊꯪ ꯑꯃꯨꯛ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯨꯠ ꯂꯥꯝꯂꯛꯄꯗꯗꯤ ꯑꯉꯥꯡ ꯑꯅꯤꯃꯛ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯅꯤꯃꯛ ꯆꯦꯟꯈ꯭ꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯊꯤꯔꯛꯄꯗ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯑꯇꯣꯞꯄ ꯏꯃꯨꯡꯗ ꯆꯪꯈꯤꯕꯅ ꯍꯥꯟꯈꯤꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯍꯟꯈ꯭ꯔꯦ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯃꯃꯥ ꯂꯥꯛꯇꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤꯅ ꯆꯥꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯅꯦ ꯏꯃꯨꯡ ꯑꯗꯨꯗ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯁꯨꯠ ꯁꯨꯠ ꯀꯞꯄ ꯎꯕꯗ ꯏꯕꯦꯝꯃ ꯀꯞꯀꯅꯨ ꯆꯥꯛ ꯏꯁꯤꯡ ꯅꯕꯨꯛ ꯊꯟꯅ ꯆꯥꯔꯣ ꯉꯁꯤꯗꯤ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯃꯥꯒꯤ ꯂꯩꯐꯝ ꯊꯤꯕꯤꯒꯦ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯅꯕ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯅꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯦ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯤꯗꯨꯅ ꯅꯤꯡꯊꯤꯅ ꯐꯝ ꯊꯥꯕꯤꯗꯨꯅ ꯇꯨꯝꯍꯜꯂꯦ ꯅꯣꯡ ꯉꯥꯜꯂꯦ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯆꯪꯅ ꯑꯉꯥꯡ ꯑꯅꯤ ꯄꯨꯗꯨꯅ ꯃꯃꯥ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯀꯣꯏꯊꯤ ꯊꯤꯔꯛꯂꯦ ꯈꯨꯡꯒꯪ ꯋꯥꯡꯃ ꯂꯥꯜꯂꯒ ꯇꯨꯔꯦꯜ ꯋꯥꯡꯃ ꯇꯥꯕ ꯈꯨꯡꯒꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯇꯨ ꯃꯆꯥ ꯂꯩꯇꯕ ꯅꯤꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯄꯨꯔꯛꯂꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯅꯃꯥꯗꯤ ꯑꯁꯤꯗ ꯂꯩꯔꯕꯅꯤ ꯆꯪꯉꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯝꯂꯒ ꯃꯌꯥꯝꯁꯨ ꯃꯌꯨꯝ ꯃꯌꯨꯝ ꯍꯟꯅꯈ꯭ꯔꯦ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯑꯄꯣꯛꯄꯤ ꯃꯃꯥ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯖꯔꯛꯏ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯀꯥꯏꯗ ꯂꯩꯌꯨ ꯍꯥꯏꯕꯒꯦ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤ ꯂꯩꯔꯝꯂꯤꯕꯅꯣ ꯆꯠꯂꯁꯤ ꯏꯃꯥ ꯑꯉꯥꯡ ꯑꯅꯤꯅ ꯑꯁꯨꯝꯅ ꯏꯃꯥ ꯏꯃꯥ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯌꯧ ꯌꯧ ꯇꯧꯔꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏ ꯅꯨꯄꯤ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯅꯆꯥ ꯂꯩꯇꯦ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯍꯧꯖꯤꯛꯅ ꯀꯔꯝꯅ ꯑꯃꯨꯛ ꯂꯩꯔꯝꯂꯤꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯏꯀꯥꯏꯔꯗꯨꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯁꯤꯡꯅꯣ ꯃꯁꯤꯅ ꯑꯃꯨꯛ ꯏꯆꯥꯁꯨ ꯄꯣꯛꯆꯗꯕ ꯑꯩꯉꯣꯟꯗ ꯏꯃꯥ ꯏꯃꯥ ꯍꯥꯏꯔꯤꯁꯤꯕꯨ ꯉꯛꯂꯦꯗꯀꯣ ꯑꯩꯗꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯄꯥ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯆꯥ ꯑꯁꯦꯡꯕꯅꯤ ꯁꯦꯡꯗꯕꯅꯤ ꯍꯥꯏꯕꯗꯣ ꯈꯪꯅꯕ ꯑꯔꯦꯞꯄ ꯑꯃ ꯂꯦꯞꯊꯣꯛꯄ ꯇꯥꯔꯦ ꯍꯥꯏ ꯅꯨꯄꯤ ꯃꯆꯥ ꯅꯪꯅ ꯅꯨꯡꯒꯤ ꯁꯨꯝꯕꯜ ꯑꯗꯣ ꯅꯅꯤꯡ ꯁꯥꯝꯅ ꯀꯥꯝꯕꯗ ꯂꯦꯡꯂꯕ ꯑꯗꯨꯒ ꯁꯨꯛ ꯑꯗꯨꯅ ꯌꯨꯝ ꯌꯥꯡꯂꯦꯟ ꯂꯥꯟꯅ ꯍꯨꯟꯕ ꯉꯝꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤ ꯉꯝꯗ꯭ꯔꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯅꯪꯅ ꯁꯨꯛ ꯑꯗꯣ ꯅꯪꯁꯨ ꯅꯅꯤꯡ ꯁꯥꯝꯅ ꯀꯥꯝꯃꯨ ꯃꯗꯣ ꯂꯦꯡꯍꯜꯂꯨ ꯑꯗꯨꯒ ꯌꯨꯝ ꯌꯥꯡꯂꯦꯟ ꯂꯥꯟꯅ ꯑꯃꯨꯛ ꯂꯪꯒꯗꯕꯅꯤ ꯃꯗꯨ ꯉꯝꯂꯕꯗꯤ ꯅꯪꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤ ꯈꯪꯉꯦ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯃꯆꯥ ꯅꯠꯇꯦ ꯅꯨꯄꯤ ꯃꯆꯥ ꯅꯪ ꯍꯥꯟꯅ ꯀꯥꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯆꯦꯝ ꯄꯨꯔꯤꯕꯤꯅ ꯃꯃꯤꯠꯇ ꯃꯄꯤ ꯁꯤꯟꯊꯅ ꯂꯥꯏꯅꯤꯡ ꯊꯧꯕꯨ ꯊꯥꯗ ꯀꯣꯟ ꯅꯤꯡꯁꯥ ꯊꯤꯡꯖꯔꯒ ꯁꯨꯝꯕꯜꯗꯨ ꯀꯥꯝꯕꯗ ꯁꯨꯝꯕꯜ ꯃꯆꯤ ꯂꯦꯡꯂꯝꯃꯤ ꯑꯃꯨꯛ ꯁꯨꯛ ꯑꯗꯨ ꯄꯥꯏꯔꯒ ꯌꯨꯝ ꯌꯥꯡꯂꯦꯟ ꯂꯥꯟꯅ ꯂꯪꯖꯕꯗ ꯁꯨꯛ ꯑꯗꯨ ꯌꯨꯝ ꯌꯥꯡꯂꯦꯟ ꯋꯥꯡꯃꯗ ꯂꯥꯟꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯆꯦ ꯄꯨꯔꯤꯕꯤꯗꯤ ꯃꯆꯥꯅꯤ ꯍꯥꯏꯔꯝꯃꯤ ꯅꯤꯄꯥ ꯃꯆꯥ ꯅꯪ ꯑꯃꯨꯛ ꯀꯥꯝꯂꯣ ꯌꯦꯡꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯑꯉꯥꯡꯅꯤꯅ ꯃꯆꯤ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯉꯝꯗ ꯁꯨꯛ ꯑꯗꯨ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯌꯨꯝ ꯌꯥꯡꯂꯦꯟ ꯂꯥꯟꯅꯕ ꯂꯪꯕꯗ ꯃꯗꯨꯁꯨ ꯉꯝꯗ꯭ꯔꯦ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯅꯤꯄꯥ ꯃꯆꯥ ꯑꯁꯤꯕꯨꯗꯤ ꯃꯆꯥ ꯅꯠꯇꯦ ꯅꯪꯗꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯔꯝꯃꯤ ꯃꯆꯦ ꯄꯨꯔꯤꯕꯤꯅ ꯃꯧꯄ꯭ꯋꯥꯕꯨ ꯇꯥꯟꯊꯣꯛꯄ ꯑꯁꯤꯗ ꯃꯄꯤ ꯇꯥꯔꯗꯨꯅ ꯀꯞꯆꯔꯗꯨꯅ ꯃꯨꯅ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ ꯂꯣꯟꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯧꯄ꯭ꯋꯥꯕꯨ ꯈꯥꯝꯃꯤ ꯏꯕꯨꯡꯉꯣ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯂꯥꯏꯕꯛ ꯊꯤꯕ
ꯂꯝꯗꯝ ꯊꯥꯞꯅ ꯆꯠꯈꯤꯅꯨ ꯃꯅꯤꯡꯒꯤ ꯁꯤꯡꯒꯩ ꯃꯌꯥꯗ ꯂꯩꯕ ꯆꯔꯨ ꯃꯔꯛ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯌꯨ ꯅꯆꯦꯝꯅ ꯅꯪꯒꯤ ꯆꯥꯅꯕ ꯄꯤꯔꯛꯀꯅꯤ ꯑꯁꯨꯝꯅ ꯈꯥꯝꯂꯗꯨꯅ ꯃꯧꯄ꯭ꯋꯥꯕꯨ ꯆꯔꯨ ꯃꯔꯛꯇ ꯂꯣꯠꯍꯜꯂꯦ ꯃꯥꯅ ꯆꯥꯒꯗꯕ ꯆꯥꯛꯂꯨꯛꯇꯒꯤ ꯇꯪꯈꯥꯏ ꯑꯃ ꯍꯦꯛ ꯈꯥꯛꯂꯒ ꯂꯣꯟꯅ ꯂꯣꯟꯅ ꯄꯤꯖꯗꯨꯅ ꯊꯝꯂꯝꯃꯤ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯖꯤꯜꯂꯛꯂꯦꯗꯣ ꯅꯣꯡꯃꯗꯤ ꯃꯆꯦ ꯄꯨꯔꯤꯕꯤꯅ ꯃꯧꯄ꯭ꯋꯥꯒꯤꯗꯃꯛ ꯆꯥꯛ ꯑꯣꯏꯅ ꯄꯨꯔꯛꯄꯗꯨ ꯈꯨꯗꯣꯡ ꯆꯥꯗꯕꯗꯒꯤ ꯆꯦꯡ ꯑꯣꯏꯅ ꯄꯨꯔꯛꯂꯒ ꯃꯧꯄ꯭ꯋꯥꯒꯤ ꯐꯤꯖꯤꯗ ꯀꯤꯕꯤꯔꯝꯃꯤ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯒ ꯃꯐꯝ ꯑꯃꯗ ꯊꯣꯡꯗꯨꯅ ꯆꯥꯔꯨꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯄꯨꯔꯥꯕꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈꯤꯗꯨꯅ ꯆꯦꯜꯂꯛꯄꯗ ꯋꯥꯔꯨꯀ꯭ꯔꯥꯛ ꯑꯃꯗ ꯈꯣꯡ ꯅꯥꯟꯊꯣꯛꯈꯤꯗꯨꯅ ꯅꯤꯡꯊꯦꯛꯅꯅ ꯍꯦꯛ ꯇꯨꯔꯦ ꯆꯦꯡ ꯑꯗꯨꯁꯨ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛ ꯆꯈꯥꯏꯔꯦꯗꯣ ꯃꯇꯝ ꯑꯗꯨꯗ ꯋꯥꯔꯥ ꯆꯦꯡꯖꯥꯕ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯆꯦꯡ ꯑꯗꯨ ꯄꯥꯛ ꯄꯥꯛ ꯈꯨꯟꯗꯨꯅ ꯍꯦꯛ ꯆꯥꯈꯤꯔꯝꯃꯤ ꯄꯨꯔꯥꯕꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯆꯦꯒꯤ ꯃꯅꯥꯛ ꯇꯥꯅ ꯂꯥꯛꯂꯝꯃꯤ ꯃꯆꯦꯝꯗ ꯑꯁꯨꯝꯅ ꯇꯝꯂꯝꯃꯤ ꯂꯨꯀ꯭ꯔꯥꯛꯇ ꯅꯥꯟꯊꯨꯗꯨꯅ ꯆꯦꯡꯗꯨꯁꯨ ꯍꯩꯗꯣꯛꯂꯦ ꯏꯆꯦ ꯑꯩꯅ ꯈꯨꯟꯒꯦ ꯇꯧꯔꯤꯉꯩꯗ ꯋꯥꯕ ꯆꯦꯡꯖꯥꯕ ꯑꯃ ꯊꯣꯔꯛꯂꯒ ꯂꯣꯏꯅ ꯈꯨꯟꯗꯨꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯗꯨꯅ ꯄꯥꯎꯗꯝꯂꯝꯃꯤ ꯃꯆꯦꯅ ꯐꯔꯦ ꯏꯆꯦ ꯄꯤꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯆꯦꯡ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯐꯤꯖꯤꯗ ꯄꯨꯟꯕꯤꯔꯝꯃꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯣꯕꯦ ꯍꯣꯕꯦ ꯑꯃꯨꯛ ꯆꯠꯈꯤꯕꯗ ꯍꯥꯟꯅ ꯅꯥꯟꯊꯨꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯟꯅ ꯅꯥꯟꯊꯨꯗꯨꯅ ꯆꯦꯡ ꯑꯗꯨ ꯍꯟꯗꯛꯁꯨ ꯆꯠꯈꯥꯏꯔꯦ ꯃꯐꯝ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯃꯇꯧꯒꯨꯝꯅ ꯋꯥꯕ ꯆꯦꯡꯖꯥꯕ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯆꯦꯡ ꯑꯗꯨ ꯄꯥꯛ ꯄꯥꯛ ꯈꯨꯟꯗꯨꯅ ꯑꯃꯨꯛꯁꯨ ꯆꯥꯊꯣꯛꯈ꯭ꯔꯦ ꯄꯨꯔꯥꯕꯅ ꯋꯥꯕ ꯑꯗꯨ ꯐꯥꯒꯦ ꯍꯣꯠꯅꯕꯗ ꯉꯝꯍꯧꯗ꯭ꯔꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯈꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯅ ꯈꯥꯡꯂꯒ ꯃꯆꯦꯝꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯥꯎ ꯑꯗꯨ ꯑꯃꯨꯛ ꯇꯝꯒꯗꯕꯁꯨ ꯃꯆꯦꯝꯕꯨ ꯀꯤꯕꯗꯒꯤ ꯅꯣꯡꯖꯥ ꯑꯗꯨ ꯆꯔꯥ ꯍꯦꯟꯗꯨꯅ ꯈꯥꯡꯂꯝꯃꯤ ꯅꯣꯡ ꯉꯥꯜꯂꯒ ꯃꯄꯨꯛ ꯏꯍꯥꯡ ꯍꯥꯡꯂꯗꯨꯅ ꯄꯨꯔꯥꯕ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯆꯦꯒꯤ ꯃꯅꯥꯛ ꯇꯟꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯄꯂꯦꯝ ꯄꯤꯊꯥꯡ ꯁꯤꯟꯕꯤ ꯏꯆꯦꯃꯣ ꯅꯪꯅ ꯄꯤꯕ 10ꯒꯤ ꯆꯦꯡꯗꯨꯕꯨ ꯂꯣꯏꯕꯤ ꯂꯣꯛꯃꯥꯏ ꯍꯥꯏꯒꯠꯄ ꯂꯣꯛꯃꯥꯏꯒꯤ ꯌꯧꯉꯝ ꯀꯥꯕꯗ ꯑꯅꯥꯟꯕ ꯂꯩꯀꯨꯞ ꯑꯣꯏꯕꯅ ꯈꯨꯅꯥꯟ ꯊꯣꯛꯅ ꯇꯨꯔꯨꯔꯦ 10ꯁꯨ ꯍꯩꯗꯣꯛꯂꯦ ꯉꯔꯥꯡ ꯀꯣꯔꯧ ꯆꯨꯞꯄꯗꯤ 10 ꯆꯥꯛ ꯍꯦꯜꯂꯕꯅꯤ ꯋꯥꯕ ꯃꯥꯅ ꯇꯠꯄꯅ ꯊꯣꯛ 10 ꯆꯦꯡꯗꯨ ꯆꯥꯊꯣꯛꯄꯒꯤ ꯋꯥꯕ ꯑꯗꯨꯕꯨ ꯐꯥꯖꯒꯦ ꯁꯝꯂꯥꯡ ꯃꯅꯥꯝ ꯇꯥꯕ 2-3ꯗꯪ ꯄꯤꯕꯤꯌꯨ ꯏꯆꯦꯃꯣ ꯑꯁꯨꯝ ꯍꯥꯏꯔꯕꯗ ꯃꯆꯦ ꯄꯨꯔꯤꯕꯤꯅ ꯃꯀꯣꯛꯀꯤ ꯁꯝꯂꯥꯡ ꯃꯅꯥꯝ ꯇꯥꯕ 3ꯗꯪ ꯁꯠꯂꯒ ꯃꯧꯄ꯭ꯋꯥꯗ ꯆꯦꯡ ꯈꯔꯒ ꯄꯤꯕꯤꯔꯝꯃꯤ ꯄꯨꯔꯥꯕ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈꯤꯗꯨꯅ ꯃꯆꯦꯝꯒꯤ ꯁꯝꯂꯥꯡꯅ ꯂꯥꯡ ꯁꯥꯗꯨꯅ ꯋꯥꯕ ꯐꯥꯒꯦ ꯊꯧꯔꯥꯡ ꯂꯩ ꯂꯥꯡꯒꯤ ꯃꯃꯥꯡꯗ ꯆꯦꯡ ꯈꯔ ꯆꯈꯥꯏꯗꯨꯅ ꯊꯝꯂꯝꯃꯤ ꯆꯦꯡ ꯑꯗꯨ ꯎꯕꯗ ꯋꯥꯕ ꯆꯦꯡꯖꯥꯕꯅ ꯊꯣꯛꯂꯛꯇꯨꯅ ꯆꯦꯡ ꯑꯗꯨ ꯈꯨꯟꯒꯦ ꯇꯧꯕꯗ ꯁꯝꯂꯥꯡꯅ ꯁꯦꯝꯕ ꯂꯥꯡꯗ ꯋꯥꯕ ꯊꯨꯔꯦ ꯑꯁꯨꯝꯅ ꯄꯨꯔꯥꯕꯅ ꯋꯥꯕ ꯐꯥꯔꯝꯃꯤ ꯍꯥꯏ ꯋꯥꯕ ꯆꯦꯡꯖꯥꯕ ꯅꯪ ꯉꯁꯤꯗꯤ ꯄꯨꯔꯥꯕ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯦꯗꯣ ꯌꯥꯏꯕꯤ ꯊꯋꯥꯏꯗꯣ ꯃꯥꯡꯕ ꯇꯥꯔꯕꯅꯤ ꯉꯁꯤꯗꯤ ꯅꯐꯩ ꯐꯩꯒꯜ ꯑꯅꯤꯅ ꯏꯆꯦꯝ ꯄꯨꯔꯤꯕꯤꯒꯤ ꯃꯥꯌꯣꯛ ꯑꯣꯏꯅꯒꯦ ꯅꯁꯥ ꯃꯍꯥꯎ ꯌꯥꯎꯗꯕ ꯑꯗꯨꯅ ꯄꯨꯔꯥꯕ ꯑꯩꯒꯤ 10 ꯆꯤꯡꯗꯝꯅꯒꯦ ꯈꯪꯒꯅꯤꯗꯣ ꯄꯨꯔꯥꯕꯅ ꯑꯁꯨꯝ ꯍꯥꯏꯕ ꯇꯥꯕꯗ ꯋꯥꯕ ꯆꯦꯡꯖꯥꯕ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯊꯣꯛꯅ ꯍꯦ ꯅꯋꯥ ꯄꯨꯔꯤꯕ ꯋꯥꯕ ꯑꯩꯕꯨ ꯍꯥꯠꯀꯅꯨ ꯄꯨꯔꯥꯕ ꯅꯆꯤꯟꯖꯥꯛ ꯑꯣꯏꯗꯨꯅ 10 ꯆꯤꯟꯗꯝꯅꯒꯦ ꯍꯥꯏꯕꯁꯨ ꯇꯧꯒꯅꯨ ꯋꯥꯕ ꯑꯩꯗꯤ ꯅꯋꯥ ꯅꯇꯦꯡ ꯄꯥꯡꯂꯨꯒꯦ ꯂꯥꯛꯄꯅꯤ ꯊꯣꯛꯎꯗ ꯍꯥꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯄꯥꯝ ꯑꯄꯥꯝꯕ ꯍꯥꯏꯕꯗ ꯐꯪꯕ ꯉꯝꯕ ꯌꯥꯏ ꯑꯗꯨ ꯄꯤꯕꯤꯒꯦ ꯁꯅꯥ ꯊꯣꯛꯎ ꯊꯣꯛꯉꯝꯕ ꯂꯨꯄꯥ ꯊꯣꯛꯎ ꯊꯣꯛꯉꯝꯕ ꯌꯥꯏꯅꯤ ꯑꯋꯥꯠꯄ ꯂꯩꯇꯅ ꯐꯪꯒꯅꯤ ꯑꯁꯤꯗꯨꯝ ꯂꯧꯖꯧ ꯑꯁꯤꯗꯨꯝ ꯍꯥꯏꯔꯒ ꯋꯥꯕꯒꯤ ꯃꯌꯥꯅꯨꯡꯗꯒꯤ ꯌꯥꯏ ꯑꯃ ꯑꯣꯊꯣꯔꯛꯂꯝꯃꯤ ꯄꯨꯔꯥꯕꯅ ꯌꯥꯏ ꯑꯗꯨ ꯄꯥꯏꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯊꯥꯖꯗꯦ ꯆꯥꯡꯌꯦꯡ ꯌꯦꯡꯈꯤꯅꯤ ꯅꯪꯗꯤ ꯆꯦꯟꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯎꯅꯥ ꯑꯄꯥꯛꯄ ꯑꯃꯒꯤ ꯃꯊꯛꯇ ꯌꯥꯏ ꯑꯗꯨ ꯄꯥꯏꯗꯨꯅ ꯉꯁꯤꯒꯤ ꯆꯥꯅꯕ ꯑꯍꯥꯎꯕ 10 ꯆꯥꯛꯂꯨꯛ 2ꯒ ꯆꯔꯩ ꯐꯤꯒ ꯊꯣꯛꯂꯣ ꯑꯁꯨꯝꯅ ꯍꯨꯜꯂꯝꯃꯤ ꯌꯥꯏꯒꯤ ꯃꯌꯥꯏꯅ ꯎꯅꯥꯗꯨꯒꯤ ꯃꯊꯛꯇ 10 ꯆꯤꯟꯗꯝ ꯅꯤꯡꯊꯤꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯁꯨꯔꯕ ꯆꯥꯛꯂꯨꯛ 2ꯒ ꯆꯔꯩ ꯐꯤ ꯅꯤꯡꯊꯤꯕ ꯐꯤꯖꯣꯜ 2ꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯡꯗ ꯈꯤꯟꯗꯨꯅ ꯂꯩꯔꯝꯃꯤ
ꯋꯥꯕ ꯆꯦꯡꯆꯥꯕꯒꯤ ꯋꯥ ꯑꯗꯨ ꯆꯨꯝꯂꯕꯗ ꯄꯨꯔꯥꯕꯅ ꯃꯆꯦꯝ ꯄꯨꯔꯤꯕꯤꯕꯨ ꯀꯧꯕ ꯆꯠꯈ꯭ꯔꯦ꯫ ꯄꯨꯔꯥꯕꯒꯤ ꯃꯆꯦꯝ ꯄꯨꯔꯤꯕꯤ ꯊꯨꯡꯂꯔꯦ꯫ ꯋꯥꯕ ꯄꯨꯟꯗꯨꯅ ꯊꯝꯕ ꯑꯗꯨ ꯃꯆꯦꯝ ꯄꯨꯔꯤꯕꯤꯅ ꯆꯦꯟꯁꯤꯟꯗꯨꯅ ꯂꯧꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯍꯦ ꯋꯥꯕ ꯆꯦꯡꯆꯥꯕ, ꯏꯗꯨꯅ ꯋꯥ ꯄꯨꯔꯤꯕꯅ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯈꯪꯗꯗꯅ ꯅꯪꯕꯨ ꯄꯨꯜꯂꯨꯔꯦ, ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯋꯥꯕꯕꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯇꯨꯡꯗ ꯃꯆꯤꯜ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨꯅ ꯇꯔꯥ ꯆꯥꯛꯂꯨꯛ ꯑꯗꯨ ꯆꯥꯔꯒ ꯆꯔꯩ ꯐꯤꯗꯨ ꯁꯦꯠꯆꯤꯜꯂꯒ ꯋꯥꯕꯅ ꯄꯤꯕ ꯌꯥꯏ ꯑꯗꯨ ꯆꯔꯩ ꯐꯤꯅꯨꯡꯗ ꯀꯤꯁꯤ ꯃꯊꯨꯞ ꯅꯥꯏꯅ ꯀꯤꯁꯤꯜꯂꯒ ꯃꯆꯦꯝꯅ "ꯏꯕꯨꯡꯉꯣ, ꯆꯤꯡꯎ ꯂꯥꯏꯅ ꯊꯧꯖꯥꯟꯕꯤꯔꯦ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯨꯝꯁꯤ, ꯆꯠꯂꯁꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯥꯡ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯆꯦꯜꯂꯛꯄꯅ ꯅꯣꯡꯃꯒꯤ ꯂꯝꯕꯤ ꯑꯣꯏꯔꯛꯂꯦ꯫ ꯑꯁꯣꯡꯕ ꯎꯃꯪ ꯌꯧꯔꯝꯗꯥꯏ ꯄꯥꯛꯂꯕ ꯂꯝꯍꯥꯡ ꯑꯃ ꯊꯦꯡꯅꯔꯦ꯫ ꯂꯝꯍꯥꯡꯗ ꯍꯧꯕ ꯎꯈꯣꯡ ꯑꯃꯗ ꯑꯍꯤꯡ ꯑꯗꯨ ꯂꯦꯜꯂꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯦ꯫ ꯉꯟꯇꯥ ꯑꯃꯨꯛ ꯍꯧꯔꯒ ꯑꯌꯨꯛ ꯑꯃꯒꯤ ꯃꯇꯝ ꯂꯥꯛꯂꯒ ꯄꯥꯛꯂꯕ ꯂꯝꯍꯥꯡ ꯑꯃꯒꯤ ꯃꯤ ꯄꯣꯡ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯃꯐꯝ ꯑꯃꯗ ꯊꯨꯡꯂꯨꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯌꯨꯝ ꯀꯩ ꯁꯥꯗꯨꯅ ꯂꯩꯔꯁꯤ ꯈꯟꯅꯗꯨꯅ ꯌꯥꯏ ꯑꯗꯨ ꯄꯨꯊꯣꯛꯂꯦ꯫ ꯃꯆꯦꯝꯅ ꯏꯟꯖꯔꯛꯄ ꯐꯤꯗꯨ ꯊꯨꯞꯂꯒ ꯊꯥꯔꯦ꯫ ꯃꯊꯛꯇ ꯌꯥꯏ ꯑꯗꯨ ꯊꯝꯂꯒ "ꯍꯦ ꯌꯥꯏꯑꯣꯏꯕ, ꯅꯇꯤꯛ ꯂꯩꯕꯋꯣ, ꯀꯣꯅꯨꯡꯒ ꯃꯥꯟꯅꯕ ꯗꯂꯥꯟ ꯐꯖꯕ, ꯐꯧꯒꯩ ꯆꯦꯡꯒꯩ ꯆꯣꯟꯕ, ꯁꯒꯣꯜ ꯊꯟꯕ ꯁꯒꯣꯜꯁꯪ, ꯁꯅꯥ ꯂꯟꯒꯩ ꯂꯨꯄꯥ ꯂꯟꯒꯩ ꯊꯣꯛꯄꯤꯌꯨ"꯫ ꯑꯁꯨꯝ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯕꯗ ꯃꯐꯝ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯝꯍꯥꯡ ꯑꯗꯨꯗ ꯗꯂꯥꯜ ꯃꯊꯣꯜ ꯅꯤꯡꯊꯤꯕ ꯁꯅꯥ ꯂꯟꯒꯩ, ꯂꯨꯄꯥꯒꯤ ꯂꯟꯒꯩ, ꯐꯧꯒꯩ, ꯑꯗꯨꯒ ꯁꯟꯅ ꯊꯟꯕ ꯁꯪꯒꯣꯜ, ꯁꯒꯣꯜꯅ ꯊꯟꯕ ꯁꯒꯣꯜꯁꯪ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯏ ꯑꯗꯨ ꯑꯃꯨꯛ ꯐꯤꯖꯤꯗ ꯀꯤꯁꯜꯂꯒ ꯗꯂꯥꯜ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡꯒꯨꯝ ꯅꯤꯡꯊꯤꯔꯕ ꯃꯐꯝ ꯑꯣꯏꯔꯗꯨꯅ ꯂꯩꯔꯕ ꯃꯇꯝ ꯑꯗꯨꯗ ꯂꯝꯍꯥꯡꯗ ꯃꯆꯤꯜ ꯃꯧꯄ꯭ꯋꯥꯗ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯑꯀꯣꯏꯕꯗ ꯂꯩꯕ ꯂꯥꯏꯔꯕꯁꯤꯡꯁꯨ ꯆꯥꯛ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯌꯦꯜꯂꯒ ꯃꯌꯨꯝ ꯃꯀꯩ ꯁꯥꯕꯤꯗꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯈꯨꯟꯗꯥꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯂꯥꯛꯇꯨꯅ ꯈꯨꯟꯗꯥꯅꯔꯝꯃꯤ꯫ ꯆꯍꯤ 2-3 ꯂꯩꯔꯛꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯄꯨꯡ ꯐꯥꯕ ꯈꯨꯟꯖꯥꯎ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯛꯂꯕ ꯃꯇꯝꯗ ꯅꯣꯡꯃꯗꯤ ꯃꯃꯥ ꯑꯗꯨꯒ ꯃꯄꯥ ꯑꯇꯣꯟꯕ ꯑꯗꯨꯒꯁꯨ ꯄꯥꯎ ꯇꯥꯔꯗꯨꯅ ꯃꯤꯑꯣꯛ ꯃꯤꯆꯥꯟ ꯐꯕ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯂꯩ ꯍꯥꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯛꯇ ꯆꯠꯂꯒ ꯁꯦꯜ ꯊꯨꯝ ꯈꯔ ꯅꯤꯔꯨꯁꯤ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯅꯣꯡꯃꯒꯤ ꯆꯥꯛꯃꯥꯡꯗꯒꯤ ꯂꯝꯅꯤ ꯍꯥꯏꯅꯩ, ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯕꯁꯨ ꯂꯩꯊꯣꯛꯂꯁꯤ ꯍꯥꯏꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯆꯠꯄꯗ ꯂꯦꯞꯅꯔꯦ꯫ ꯍꯌꯦꯡꯗꯤ ꯆꯠꯂꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯄꯨꯒꯗꯕ ꯄꯣꯠ ꯆꯩ ꯄꯨꯝꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯆꯥꯛꯌꯣꯝ ꯆꯦꯡꯖꯦꯜ ꯄꯨꯔꯗꯨꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯣꯡꯁꯥꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯗ ꯑꯁꯣꯡꯕ ꯎꯃꯪ ꯃꯌꯥ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯔꯛꯄ ꯆꯦꯡꯖꯦꯜ ꯃꯌꯣꯝ ꯑꯗꯨ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯔꯒ ꯑꯍꯤꯡ ꯑꯗꯨ ꯂꯦꯜꯂꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯦ꯫ ꯉꯟꯇꯥ ꯍꯧꯗꯨꯅ ꯆꯥꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯨꯝꯅ ꯆꯥꯛꯅꯤ ꯐꯤꯅꯤꯔꯨꯁꯤ ꯌꯥꯅꯔꯒ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯈꯨꯟꯗꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯅꯤꯄꯥ 5ꯒ ꯅꯨꯄꯤ 5ꯒ ꯂꯝꯕꯤꯗꯨꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯗꯥꯏꯗ ꯆꯠꯅꯔꯤꯕꯅꯣ ꯍꯪꯅꯔꯨꯕꯗ ꯃꯆꯤꯜ ꯃꯧꯄ꯭ꯋꯥꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯑꯣꯏꯔꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯣꯡꯕꯨ ꯑꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏ 12ꯅ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯀꯣꯅꯨꯡꯗꯨꯒꯤ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯌꯨꯝ ꯀꯩ, ꯄꯨꯈ꯭ꯔꯤ, ꯊꯥꯡꯒꯄꯥꯠꯀꯤ ꯃꯄꯥꯟꯗ ꯎꯒꯤ ꯄꯔꯦꯡ ꯂꯩꯁꯨ ꯅꯤꯡꯊꯤꯅ ꯃꯀꯥ ꯐꯟꯅ ꯁꯥꯠꯇꯨꯅ ꯂꯩꯕ ꯎꯕꯗ ꯃꯈꯣꯏ ꯑꯗꯨ ꯏꯉꯛ ꯉꯛꯅꯔꯝꯃꯤ꯫ ꯅꯤꯡꯊꯤꯖꯅ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯃꯑꯣꯡ ꯃꯇꯧꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯁꯅꯊꯣꯡꯗ ꯂꯩꯕ ꯀꯣꯅꯨꯡ ꯉꯥꯛꯄꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ 12ꯕꯨ ꯎꯔꯒ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ, ꯀꯅꯥ ꯎꯅꯕꯤꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ 12ꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯑꯃꯅ "ꯑꯩꯈꯣꯏ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯄꯅꯤ ꯏꯕꯨꯡꯉꯣ ꯍꯣꯏ ꯑꯁꯤꯗꯗꯤ ꯃꯤꯆꯪ ꯃꯤꯊꯣꯛ ꯂꯨꯅ ꯆꯥꯅ ꯇꯧꯕꯒꯤ ꯋꯥ ꯇꯥꯕꯗ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯆꯥꯔꯨꯁꯤ, ꯁꯦꯜ ꯊꯨꯝꯁꯨ ꯈꯔꯗꯪ ꯅꯤꯔꯨꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ"꯫ ꯊꯣꯡꯁꯪꯕ ꯑꯗꯨꯅ
ꯐꯔꯦ, ꯑꯍꯥꯟꯕꯗ ꯃꯤꯌꯥꯝꯒꯤ ꯆꯥꯐꯝꯁꯪ ꯑꯁꯣꯝꯗ ꯆꯪꯕꯤꯔꯣ, ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯕ ꯌꯥꯕ ꯊꯧꯔꯝꯁꯤꯡ ꯁꯤꯟꯖꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ 12ꯕꯨ ꯄꯨꯁꯤꯟꯗꯨꯅ ꯃꯤ 12ꯅ ꯂꯩꯕ ꯌꯥꯕ ꯀꯥ 6ꯇ ꯄꯨꯁꯤꯟꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯄꯤꯗꯨꯅ ꯄꯣꯊꯥꯍꯜꯂꯦ꯫ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯃꯤ 3 ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ 12ꯒꯤ ꯀꯔꯤ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯕꯤꯒꯗꯕ ꯃꯈꯣꯏꯅ ꯄꯥꯝꯕ ꯌꯦꯟꯁꯥꯡ ꯃꯔꯝ ꯊꯣꯡꯗꯨꯅ ꯃꯈꯣꯏ 12ꯕꯨ ꯃꯄꯨꯛ ꯊꯟꯅ ꯄꯤꯖꯔꯦ꯫ ꯃꯤ 12ꯗ ꯄꯤꯖ ꯄꯤꯊꯛ ꯂꯣꯏꯔꯕꯗ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯁꯅꯥ ꯂꯨꯄꯥ ꯉꯝꯖꯕ ꯈꯔ ꯈꯔ ꯀꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯐꯪꯅꯔꯕ ꯃꯇꯨꯡꯗ ꯃꯤ 6 ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯨꯔꯤꯕꯒꯤ ꯃꯃꯥꯒ ꯃꯄꯥ ꯑꯇꯣꯝꯕꯒ ꯂꯣꯏꯅꯅ ꯃꯤ 6ꯇꯤ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ 6ꯇꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯡꯐꯝ ꯅꯣꯝꯐꯝ ꯂꯩꯔꯕꯗꯤ ꯁꯨꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯕꯛ ꯁꯤꯜꯂꯤꯕ ꯂꯨꯆꯤꯡꯕ ꯑꯗꯨꯅ, ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯄꯣꯊꯥꯕꯤꯔꯣ, ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯅꯨꯄꯤ 3ꯅ ꯀꯣꯅꯨꯡꯒꯤ ꯂꯩꯁꯨ ꯃꯌꯥꯝ ꯑꯁꯤ ꯏꯁꯤꯡ ꯆꯥꯏꯕꯒꯤ ꯊꯕꯛ ꯇꯧꯕꯤꯔꯣ, ꯅꯤꯄꯥ 3ꯒꯤꯗꯤ ꯃꯅꯨꯡꯁꯤꯗ ꯂꯩꯕ ꯄꯨꯈ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯆꯣꯝꯊꯔꯤꯕ ꯅꯥꯄꯤꯁꯤꯡ ꯃꯅꯨꯡꯗ ꯍꯨꯞꯅ ꯁꯟꯗꯨꯅ ꯍꯧꯔꯤꯕ ꯊꯔꯣ ꯊꯝꯕꯥꯜꯕꯨ ꯀꯨꯞꯁꯤꯜꯂꯤꯕ ꯑꯁꯤ ꯁꯦꯡꯕꯤꯔꯣ, ꯃꯇꯨꯡꯒꯤ ꯑꯃꯨꯛ ꯁꯤꯟꯖꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ 6ꯅ ꯂꯩꯕ ꯌꯥꯕ ꯁꯪ ꯑꯃ ꯇꯣꯞꯅ ꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯊꯕꯛꯀꯤ ꯂꯨꯆꯤꯡꯕꯤ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯊꯕꯛ ꯃꯔꯝ ꯆꯥꯅ ꯁꯨꯅꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯅ ꯁꯪꯒꯥꯏ ꯁꯦꯡꯂꯛꯄ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯃꯗ ꯄꯨꯔꯤꯕꯤ ꯄꯨꯔꯥꯕ ꯃꯆꯤꯜ ꯃꯧꯄꯥ ꯑꯌꯨꯛꯀꯤ ꯆꯃꯥꯏ ꯂꯥꯡꯕ ꯂꯣꯏꯔꯗꯨꯅ ꯁꯪꯒꯥꯏ ꯃꯥꯡꯒꯣꯜꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯒꯦ, ꯃꯌꯥꯝꯒꯤ ꯃꯇꯧꯁꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯩ ꯄꯥꯝꯕꯤꯁꯤꯡꯗ ꯂꯩ ꯏꯁꯤꯡ ꯆꯥꯏꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯤꯕꯤꯒꯤ ꯃꯃꯥꯅ ꯏꯁꯤꯡ ꯄꯨꯜ ꯑꯃ ꯃꯀꯣꯛꯇ ꯊꯣꯡꯒꯠꯇꯨꯅ ꯄꯨꯔꯛꯄ ꯑꯗꯨ ꯄꯨꯔꯥꯕꯅ ꯍꯦꯛ ꯎꯔꯨꯔꯦ꯫ ꯏꯆꯦ, ꯑꯥꯗ ꯏꯁꯤꯡ ꯄꯨꯜ ꯄꯨꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯏꯃꯥ ꯅꯠꯇꯕ꯭ꯔꯥꯅꯦ? ꯃꯆꯦꯝꯅ ꯌꯦꯡꯕꯗ ꯃꯃꯥ ꯑꯣꯏꯔꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯏꯃꯥ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯆꯥ ꯄꯣꯛꯈꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯇ꯭ꯔꯕꯤ ꯃꯃꯥ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤꯔꯝꯗꯦ꯫ ꯍꯥꯏ ꯏꯁꯤꯡ ꯄꯨꯜ ꯄꯨꯔꯤꯕꯤ, ꯅꯍꯥꯛꯄꯨꯅꯤ ꯑꯩꯅ ꯀꯧꯖꯔꯤꯕꯁꯤ꯫ ꯅꯍꯥꯛ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯄ꯭ꯋꯥꯕꯨ ꯄꯣꯛꯄꯤꯔꯝꯕꯤ ꯄꯂꯦꯝ ꯏꯃꯥꯗꯣ ꯃꯥꯜꯂꯤꯅꯦ꯫ ꯅꯍꯥꯛꯄꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥ ꯑꯅꯤꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯏꯀꯥꯏꯕꯗꯒꯤ ꯃꯃꯥꯏꯗꯨ ꯈꯦꯒꯨꯝ ꯂꯥꯡꯅ ꯎꯒꯨꯝ ꯂꯦꯞꯇꯨꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯂꯩꯕꯗ ꯄꯨꯔꯥꯕꯅ, ꯏꯆꯦ, ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤ ꯏꯃꯥꯗꯨꯕꯨ ꯅꯠꯇ꯭ꯔꯥꯅꯦ? ꯅꯍꯥꯟꯃꯨꯛꯁꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯨꯕꯗ ꯏꯆꯥ ꯄꯣꯛꯆꯗꯦ, ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯑꯁꯤꯕꯨ ꯉꯛꯆꯔꯦꯗꯀꯣ ꯍꯥꯏꯈꯤꯕꯗꯥꯏ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯖꯕꯁꯦ ꯈꯨꯝꯕꯤꯗꯦ, ꯑꯗꯨꯅ ꯑꯩ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯥꯏꯁꯤꯡꯗ, ꯀꯅꯥ ꯂꯩꯕꯒꯦ? ꯅꯨꯄꯤ ꯑꯁꯦ ꯃꯈꯨꯠ ꯇꯨꯡꯕꯨꯟꯅꯔꯒ ꯀꯩꯁꯨꯝꯁꯪꯗ ꯊꯝꯃꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯅꯥꯏ ꯈꯔ ꯆꯪꯂꯛꯇꯨꯅ ꯃꯃꯥ ꯑꯗꯨ ꯃꯈꯨꯠ ꯑꯗꯨ ꯇꯨꯡꯂꯣꯝꯗ ꯄꯨꯜꯂꯦ꯫ ꯀꯩꯁꯨꯝꯁꯪꯗ ꯄꯨꯔꯒꯦ ꯇꯧꯔꯛꯂꯕ ꯃꯇꯝꯗꯨꯗ ꯃꯆꯦꯅ, ꯏꯆꯦꯝꯒꯤ ꯏꯕꯨꯡꯉꯣ, ꯉꯥꯏꯈꯣ ꯑꯃꯨꯛꯇꯪ, ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯒꯤ ꯅꯅꯤꯡꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛ ꯑꯁꯦ ꯑꯁꯦꯡꯕ ꯏꯃꯥ ꯑꯗꯨꯅꯤ, ꯊꯥꯗꯣꯛꯎ ꯍꯧꯅꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯊꯥꯗꯣꯛꯍꯜꯂꯝꯃꯤ꯫ ꯃꯃꯣꯝ ꯄꯨꯔꯤꯕꯤꯅ, ꯏꯃꯥ, ꯅꯍꯥꯛ ꯊꯃꯣꯏ ꯀꯟꯃꯜꯂꯤ꯫ ꯅꯕꯨꯛꯇꯒꯤ ꯊꯣꯛꯄ, ꯅꯍꯥꯛꯃꯛꯅ ꯄꯣꯛꯄ ꯅꯪꯒꯤ ꯈꯥꯎ ꯑꯃꯗꯒꯤ ꯑꯩꯈꯣꯏ 3 ꯄꯣꯛꯂꯝꯕꯗꯒꯤ ꯏꯅꯥꯎ ꯑꯇꯣꯝꯕꯤ ꯃꯔꯥꯏꯕꯛ ꯊꯤꯗꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯈꯌꯥꯠꯇ ꯇꯥꯈ꯭ꯔꯦ꯫ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯅꯤ ꯍꯤꯡꯍꯧꯔꯤꯕ ꯑꯁꯤꯕꯨ ꯅꯆꯥ ꯅꯠꯇꯦ ꯍꯥꯏꯕ ꯉꯝꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯏꯃꯥ ꯍꯥꯏꯅ ꯑꯔꯣꯏꯕ ꯈꯣꯟꯊꯥꯡꯅ ꯀꯧꯖꯕ ꯐꯥꯎꯕꯗ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯏꯆꯦꯜ ꯆꯦꯟꯊꯕꯤꯗ꯭ꯔꯤ꯫ ꯀꯜꯂꯤꯗꯀꯣ ꯏꯃꯥ ꯅꯪꯒꯤ ꯄꯨꯛꯆꯦꯜꯁꯦ꯫ ꯐꯔꯦ, ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯈꯣ꯫ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯐꯤꯗꯥ ꯂꯧꯔꯨꯗꯨꯅ ꯊꯥꯔꯒ ꯐꯝꯍꯜꯂꯦ꯫ ꯃꯄꯥ ꯑꯇꯣꯟꯕꯁꯨ ꯀꯧꯔꯨꯗꯨꯅ ꯐꯝꯃꯤꯟꯅꯔꯝꯃꯤ꯫ ꯃꯆꯦꯅ ꯃꯅꯥꯏꯁꯤꯡ ꯊꯥꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯐꯤꯔꯣꯜ ꯂꯧꯔꯨꯔꯒ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯁꯦꯠꯅ ꯏꯟꯅꯕ ꯃꯈꯜ ꯃꯊꯦꯜꯒꯤ ꯐꯤꯔꯣꯜ ꯄꯣꯔꯛꯂꯦ꯫ ꯁꯅꯥ ꯃꯤꯄꯣꯠ 2, ꯂꯨꯄꯥ ꯃꯤꯄꯣꯠ 2 ꯄꯨꯊꯣꯔꯛꯂꯝꯃꯤ꯫
ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯝꯕꯤꯗ ꯆꯥꯅ ꯊꯛꯅꯕ ꯑꯊꯣꯡꯕ ꯃꯈꯜ ꯃꯊꯦꯜ ꯀꯌꯥ ꯑꯃꯁꯨ ꯌꯣꯝꯂꯝꯃꯤ꯫ ꯃꯅꯥꯏꯁꯤꯡꯗ ꯁꯥꯃꯨ ꯑꯃ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯁꯥꯃꯨ ꯃꯊꯛꯇ ꯄꯣꯠ ꯄꯨꯝꯅꯃꯛ ꯍꯥꯞꯂꯒ ꯃꯇꯨꯡꯗ ꯏꯟꯕ ꯅꯤꯄꯥ ꯑꯅꯤ ꯅꯨꯄꯤ ꯑꯅꯤ ꯌꯥꯎꯍꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯁꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅꯕ ꯅꯤꯡꯊꯤꯅ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯜ ꯃꯧꯄ꯭ꯋꯥ ꯃꯈꯣꯏ ꯆꯪꯂꯛꯇꯨꯅ "ꯏꯃꯥ, ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯂꯥꯏꯕꯛ ꯊꯤꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯏꯔꯥꯟꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ" ꯑꯁꯨꯝ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯦ꯫ ꯃꯆꯤꯜ ꯃꯧꯄ꯭ꯋꯥ ꯑꯅꯤꯒꯤ ꯃꯇꯧ ꯎꯕꯗ ꯏꯀꯥꯏꯈꯤꯕꯅ ꯃꯃꯥꯏ ꯍꯪꯒꯠꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯋꯥꯈꯜ ꯐꯨꯡꯕꯪꯅꯔꯝꯃꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯥꯃꯨ ꯃꯊꯛꯇ ꯇꯣꯡꯍꯜꯂꯦ꯫ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯝꯗꯅ ꯃꯇꯩ ꯃꯅꯥꯎꯒ ꯂꯣꯏꯅꯅ ꯃꯤ ꯈꯔꯒ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯃꯆꯥꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯐꯨꯡꯕꯪꯅꯔꯕ ꯃꯃꯥ ꯑꯗꯨ ꯃꯌꯨꯝ ꯌꯧꯕ ꯉꯝꯗꯅ ꯂꯝꯈꯥꯡꯗ ꯌꯥꯏꯕꯤ ꯊꯥꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯤꯌꯥꯝꯅ "ꯍꯛꯃꯜꯂꯤ, ꯑꯄꯣꯛꯄ ꯃꯆꯥꯕꯨꯗꯤ ꯃꯄꯨꯔꯣꯏꯕꯅ ꯍꯦꯜꯂꯤ ꯍꯥꯏꯕ ꯋꯥꯈꯜ ꯆꯦꯟꯕꯤ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯂꯝꯁꯤ ꯁꯤꯔꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯋꯥ ꯉꯥꯡꯅꯔꯝꯃꯤ꯫ ꯄꯨꯔꯤꯕꯤ ꯄꯨꯔꯥꯕ ꯃꯆꯤꯜ ꯃꯧꯄ꯭ꯋꯥ ꯃꯃꯥ ꯁꯤꯔꯦ ꯇꯥꯕꯗ ꯃꯃꯥꯒꯤꯗꯃꯛ ꯅꯣꯡꯒꯥꯊꯧꯒꯤ ꯊꯧꯔꯝ ꯄꯨꯝꯕ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯄꯥ ꯑꯇꯣꯟꯕꯕꯨ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯗꯕ ꯄꯣꯠꯂꯝ ꯄꯤꯗꯨꯅ ꯃꯌꯨꯝ ꯍꯜꯍꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯄꯨꯔꯥꯕꯒꯤꯗꯃꯛ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯍꯥꯏꯔꯨꯗꯨꯅ ꯂꯨꯍꯣꯡꯂꯦ꯫ ꯄꯨꯔꯥꯕꯅ ꯃꯆꯦꯝ ꯄꯨꯔꯤꯕꯤꯁꯨ ꯑꯉꯣꯝ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤꯄꯥꯗ ꯊꯥꯖꯗꯨꯅ ꯃꯁꯦꯜ ꯃꯕꯥꯏ ꯆꯪꯗꯨꯅ ꯈꯣꯏꯖꯦꯜ ꯂꯤꯡꯖꯦꯜ ꯇꯤꯟꯅꯅ ꯂꯩꯕꯥꯛ ꯑꯗꯨ ꯉꯥꯛꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯃꯤꯟꯅꯔꯝꯃꯤ꯫ ꯃꯀꯨ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯃꯃꯥꯛꯅꯤꯄꯥ ꯄꯨꯔꯥꯕꯗ ꯑꯍꯜ ꯑꯣꯏꯔꯛꯂꯗꯨꯅ ꯃꯔꯩꯕꯥꯛ ꯑꯗꯨ ꯁꯤꯟꯅꯔꯝꯂꯒ ꯂꯥꯏꯔꯩꯄꯥꯛ ꯇꯥꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯐꯨꯡꯒꯥꯋꯥꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯍꯥꯔꯣꯜꯒꯤ ꯈꯣꯟꯖꯦꯜꯒꯤ ꯊꯧꯔꯝ ꯁꯟꯗꯣꯛꯆꯕ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯇꯨꯡꯗ ꯐꯨꯡꯒꯥꯋꯥꯔꯤꯒꯤ ꯊꯧꯔꯝꯗ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤꯁꯤꯡ ꯑꯃꯨꯛ ꯂꯤꯖꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣꯝꯒꯤ ꯃꯔꯨꯞ ꯊꯣꯛꯆꯣꯝ ꯄꯨꯁꯄꯔꯥꯅꯤꯅ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫